differently able person natraga specially able person haidibasi pokpadigi loinarakpa natraga punsigi tangkak amada khudong thiba thodokna asokapan atekakai thokibadagi haksangi phibam mimanadaba miyoisingbu khangnei makhoida physical mental natraga psychological gi oiba awatpa khara leibana atoppa miyoisingi mateng lowba mathau tarakpa matang yawi utlamsi aikhoigi thauna ngasigi tangkakta pujarakli locomotor disable yengkhom bijaya debigi punsi wari mahak akhanna pithorakpa specially able miyoi ama oidinasu ninghanna balaitana disable singinamak thabak thorum kaya pangthokli tungda hena maikay somda thaudang lawnaba manglan kaya sumangli taminasi yengkhom bijaya gi punsi khongchatta thengnakiba awa nungai wari kaya aibu pokpa mabagi mingna bizoy aduga aibu pokpiba imagi mingna sundari aigi leifam kaksing sumak lekai dagini aduga ai ichinawna akhoi ahumne aduga aina ahan oidoini aigi khada inaw nupi ama nupana iton ton boidoini ipa nupama makha chatharakbo oina bijayana locomotor disable oirakpagi matang siamuk khaminasi aise locomotor ne aduga aigi 80% oidoini aise khong animak to oidoine ai pokpada adum khongrai chalaga ma puknung adum leiramne aigi se aigi adum life time adum oirani adum haire adi doctor na adum sumaina pharani haibagi potudi leitre mahai gi thakna kadai phawba tamlaba lairik tamba horakpadana kari khudong chadaba mayoknaba maruk mapangna kamdongna loinarakpa tongan bamiyeng yengkhibara natraga achamba ngang amagi pulsi mareldu saruk thunglakhibara haina hangbada asumna paudum birakhi aise graduation loire arts sociology da ingnauda tawre ai government school da adum tawre school na model high school je tawre aise high school life adum adudagi hauraga aina larik tawrpagista ahanba aina class 1 2 smaina topoi matamduda aise skirt kumbagi kainosi tawroktreba adum haidi nupagi adum uniform sida adum lakreba agina kamai tawuno da khongse adum yot ki oina admaina doctor na tongo haibagi piraga lairabnina adum matamduda skirt se ngona yam problem moi bai tare aduda thingna paise yamsu nungsi aduga yamsu nokningba yam thoki adugumba akoi maraktudagi nangdi skirt set tamnina nupa marakta phamo haibagumba ko adugumba nungsiba adagi adugumba simyam thengnare karigumba thabak ama tawbada yumdagi hawdaga school phawba aduga atopa maphamda chathok chasin tawbada khwaidigi chawna lepi rakhibasingi matangda bijayana asumna somjai matamduda agangsu oiribanina high school life ki matamduda school duda ida admaina tawro satlabani imanabi makhaina nuknababu oiro adagi nangi phibam sida si tawol tawbo kaina tawbo matamjida ai popiba mama se mama na haidi aigi imanabi laiba singdo ai sagi oiro phibam sida si tawbo yaroi kholoi haiba gumbagi sigumba se yam tawre mama na ai sagi phibam sida khangdida kamai tawdoino kaina haidi aingona pukni sontaba gumba si pakna pirakteba aingonda haitare adumaina tawroga lakpaduna ngasi aina yam phajana isana hotnajaraga tungi different level gi oiba sigumba work to samna taw pamjareba yam anga oina haitare aduga mama hoina so haidi nawaiga hojika yengta gadi khudong sabse hojikna siam hena lairedana matamdadi different level gi smaina yenthokadori sumdawdori kana haga so paisa gumma pidoini yenthoktoini ka haga so mafam manum select chatpa sigumba jam tawreba ado matamda lupa lising ama changwa gaise dum chawriba polam oiba lising ama lupa lising an mai tawgani kana hairagadi mafamdu thawoina tanaga sattoineba adagi different level gi sigumba kaino ma leire haiba taraga so mamana ayamana puthokpireeba aigi imungna siam support tawbiye aigi sumai tawi khotli hairaga so namsillaga thamaktaba yam nauna dum thogleba sigumba se anga oine su mamana siam takpire aise adum lekai singna zo adum haidi aigi imungna aibu loina bagi adum makapona lekaina sum support tawbi aduga hojik phawbuda haidi different level amagi aigi program am tawgani function am tawgani haiba matamda loina songthokpirakpase loi oiba haidi adum thangnariba imthangnaba adai kaka indum chawai myam lei singzina adum ai kainom tawni haiba matamda support tawbi base oi haitare ai oina di nungsiba thawai wajaba
ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕ, ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯖꯕ ꯀꯠꯊꯣꯛꯄ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯏꯃꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤ꯫ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯌꯥꯗ ꯋꯥꯖꯕ, ꯑꯋꯥꯕ ꯀꯌꯥ, ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯕꯤꯖꯌꯥꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯂꯤꯖꯈꯤ꯫ ꯑꯩ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯁꯦ, ꯃꯥꯒꯤ ꯊꯧꯗꯥꯡꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯍꯣꯠꯅꯕꯤꯔꯛꯄ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤꯔꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯁꯤꯒꯨꯝꯕꯗ ꯁꯨꯝ ꯎꯔꯛꯄ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯃꯃꯥꯗ ꯌꯥꯝ ꯐꯪꯉꯦ꯫ ꯁ꯭ꯀꯨꯜꯁꯦ ꯃꯃꯥꯅ ꯑꯗꯨꯝ ꯊꯤꯟꯕꯤꯗꯣꯏꯅꯦꯕ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯀꯝꯗꯧꯅ ꯂꯣꯏꯅꯔꯤꯒꯦ ꯍꯥꯏꯁꯦ ꯃꯃꯥꯅ ꯌꯥꯝ ꯁꯦꯟꯅꯕꯤꯔꯛꯑꯦꯕ꯫ ꯑꯗꯨꯅ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗꯨꯅꯗꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ, ꯕꯤꯖꯥꯒꯤ ꯃꯃꯥ ꯂꯥꯛꯑꯦꯕ, ꯕꯤꯖꯥꯒꯤ ꯃꯃꯥ ꯂꯥꯛꯑꯦ, ꯑꯗꯨꯗꯨꯅ ꯅꯣꯏ ꯐꯖꯅ ꯐꯝꯅꯍꯧꯔꯣ ꯀꯥꯏꯁꯦ ꯍꯥꯏꯗꯣꯏꯅꯦꯕ꯫ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦꯕ ꯉꯥꯎꯁꯟꯅꯕꯁꯦꯀꯣ꯫ ꯑꯗꯩ ꯑꯩꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯛꯄꯩ ꯃꯇꯝꯗꯗꯤ ꯀ꯭ꯂꯥꯁ 4-5 ꯀꯥꯏꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯈꯔ ꯑꯗꯨꯝ ꯃꯣꯏꯁꯦ ꯍꯦꯛ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯤ ꯍꯥꯏꯇꯥꯔꯦꯀோ, ꯑꯩꯅ ꯏꯀꯥꯏꯖꯗꯣꯏꯅꯦꯕ꯫ ꯃꯃꯥꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯉꯥꯡꯈ꯭ꯔꯅꯤ, ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯆꯩꯈ꯭ꯔꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯔ ꯂꯥꯛꯈꯤꯕꯗꯨꯅ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯃꯣꯏꯁꯤꯗ ꯍꯥꯏꯗꯣꯏꯅꯦꯕ, ꯅꯣꯏ ꯕꯤꯖꯥꯒꯤ ꯁꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯀꯣ꯫ ꯑꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯩ ꯍꯦꯗ ꯃꯥꯁꯇꯔ ꯃꯣꯏꯁꯤꯡꯗꯁꯨ ꯑꯌꯥꯝꯕꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯁꯤꯟꯅꯕꯤꯔꯛꯑꯦꯕ ꯃꯥꯅ꯫ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯇꯥꯡꯀꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯕꯤꯖꯌꯥꯒꯤ ꯀꯥꯎꯕ ꯉꯝꯗꯕ ꯃꯇꯥꯡ ꯈꯔ꯫ ꯍꯣꯏ, ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ, ꯑꯗꯨꯒꯨꯝꯕꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕ, ꯈꯣꯡꯇꯦꯛꯄꯤ ꯀꯥꯏꯅꯀꯣ, ꯑꯁꯤꯒꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨꯝ ꯇꯥꯏꯃꯤꯡ ꯌꯥꯎꯈꯤ꯫ ꯃꯩꯁꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯏꯗꯨꯗ ꯁꯨꯃꯥꯏꯅꯒ ꯈꯜꯂꯦ, ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯋꯥꯈꯜꯁꯤꯗ ꯊꯟꯇꯒ ꯈꯟꯖꯔꯤꯅꯦꯕ꯫ ꯂꯣꯟꯅꯗꯤ ꯏꯇꯣꯝꯗ ꯀꯞꯇꯤ ꯀꯞꯆꯔꯤꯅꯤ꯫ ꯑꯗꯩ ꯃꯃꯥ ꯍꯣꯏꯅꯒꯁꯨ ꯀꯩꯝ ꯈꯜꯂꯨꯅꯨꯌꯦ, ꯃꯣꯏ ꯄꯉꯥꯡ ꯉꯥꯡꯉꯤꯁꯤꯕꯨ ꯀꯥꯏꯅꯒꯗꯤ ꯑꯗꯨꯝ ꯊꯦꯝꯗꯣꯛꯄ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁꯤꯡꯅꯔꯤꯁꯤꯅ ꯁꯤꯅꯦꯕ, ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯁꯤ ꯃꯌꯥꯝ ꯍꯩꯔꯒ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯁꯦ, ꯑꯁꯤꯒꯨꯝꯕꯒꯤ ꯃꯩꯁꯥꯁꯦ ꯑꯌꯥꯝꯕꯅ ꯐꯪꯉꯛꯄ ꯃꯇꯝꯗꯅ ꯍꯦꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯍꯟꯃꯤꯟꯅꯔꯝꯗꯥꯏꯁꯦ ꯑꯗꯨꯝ ꯂꯣꯟꯅꯒ ꯍꯨꯟꯇꯣꯛꯄꯤꯔꯝꯕ, ꯑꯩꯅꯗꯤ ꯂꯥꯏꯔꯤꯛꯇꯨꯅꯗꯤ ꯂꯨꯝꯁꯤꯜꯂꯛꯄꯒꯤ, ꯀ꯭ꯂꯥꯁꯇ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯗꯨꯏꯗꯣ ꯄꯨꯅꯉꯥꯏ ꯍꯣꯠꯅꯕ, ꯂꯝꯕꯤꯗꯨꯗ ꯆꯠꯅꯕ ꯀꯤꯕ, ꯑꯗꯨꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯗꯤ ꯑꯣꯏꯒꯦꯀꯣ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯁꯤꯡꯅꯔꯒꯗꯪ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ꯫ ꯄꯨꯟꯁꯤꯗ ꯁꯔꯨꯛ ꯇꯝꯂꯛꯈꯤꯗꯕ ꯑꯄꯥꯝꯕ ꯈꯔ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡꯗꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯀꯣꯂꯦꯖ ꯂꯥꯏꯐꯁꯦ ꯌꯥꯝ ꯄꯥꯝꯃꯦ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯪꯖꯔꯛꯇꯦ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯌꯦ꯫ ꯃꯌꯥꯝꯅ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯃꯇꯥꯡꯁꯦ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯁꯨ ꯑꯩꯅ ꯌꯧꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯧꯕ ꯉꯝꯗꯕ꯫ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯧꯔꯛꯏꯁꯤꯁꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯅꯠꯇꯕꯗ ꯇꯝꯒꯦꯅ ꯑꯩꯁꯤ ꯃꯃꯥꯗ ꯌꯥꯝ ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯛꯑꯦ꯫ ꯑꯗꯣ ꯀꯣꯂꯦꯖ ꯂꯥꯏꯐ ꯐꯪꯉꯛꯇꯕꯗꯨꯅꯁꯨ ꯑꯩ ꯉꯁꯤ ꯏꯪꯅꯧꯗ ꯇꯧꯔꯛꯏꯅꯦ꯫ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯌꯧꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯨꯜ ꯐꯪꯕ ꯉꯝꯖꯗꯦꯕ꯫ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤꯗ ꯈꯪꯍꯧꯗꯅ ꯋꯥꯟꯊꯕꯁꯦ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ꯫ ꯋꯥꯟꯊꯕ ꯄꯪꯊꯕꯁꯦ ꯑꯗꯨꯝ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯦꯕ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯁꯨ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ꯫ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯇꯧꯔꯛꯑꯦ꯫ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯂꯣꯡꯅ ꯇꯥꯔꯛꯄ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ꯫ ꯑꯩꯁꯦ ꯑꯥꯏꯁ ꯊꯣꯝꯃꯒ ꯍꯜꯂꯛꯄ ꯌꯥꯎꯋꯦ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯀꯔꯤꯒꯨꯝꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯔꯥ? ꯊꯦꯡꯅꯔꯒꯅ ꯃꯗꯨ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯑꯣꯏꯈꯤ ꯍꯪꯕꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯦ ꯏꯪꯅꯧꯒꯤ ꯑꯣꯏꯅꯗꯤ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯅꯦꯕ꯫ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯊꯥ ꯑꯃꯨꯛꯀ ꯋꯥꯠꯂꯤꯉꯩꯗ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯅꯗꯣꯏꯅꯦꯕ꯫ ꯍꯥꯏꯅꯕꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦ ꯆꯥꯡ ꯊꯥꯖꯤꯜꯂꯤꯅꯤ, ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯎꯕꯤꯔꯛꯇꯕꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯅꯣꯡꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ꯫ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯁꯤꯗ ꯑꯩꯉꯣꯟꯗ khitang ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯣꯅ ꯍꯥꯏ꯫ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯄꯜꯅꯦꯕ, ꯍꯥꯏꯖꯔꯤꯅꯦ ꯑꯩꯒꯤꯗꯤꯀꯣ꯫ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯗꯩ ꯍꯨꯔꯥꯜꯂꯒꯗꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯋꯦ꯫ ꯑꯗꯣ ꯑꯩ ꯆꯦꯁꯦ ꯁꯦꯒꯥꯏꯔꯝꯃꯒꯦꯅ ꯑꯩꯁꯦ ꯄꯥꯏꯕꯅꯦꯕ ꯍꯧꯒꯠꯂꯒ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ khitang ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯌꯣꯗꯪ ꯍꯥꯏꯖꯕꯅꯤ꯫ ꯁꯤꯁꯤꯗ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯟꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯆꯦꯁꯦ ꯃꯨꯜꯂꯒ ꯁꯦꯒꯥꯏꯒꯦꯅ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯕꯨꯗꯤ ꯑꯩꯉꯣꯟꯗ khitang ꯐ꯭ꯔꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤ ꯌꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ, ꯑꯩꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗꯨꯗ khitang ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯅꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯐꯪꯖꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫
ꯅꯤꯡꯍꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯥꯆꯟꯗꯨꯅ ꯊꯝꯒꯗꯕ ꯕꯤꯖꯌꯥꯗꯤ ꯅꯠꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩꯅꯕꯤꯁꯤꯡ ꯊꯝꯃꯤ ꯑꯇꯩꯕꯨꯁꯨ ꯃꯈꯣꯡ ꯁꯣꯝꯅꯕ ꯍꯣꯠꯅꯩ ꯍꯩꯅꯕꯤꯁꯤꯡ ꯄꯥꯝꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯁꯨ ꯑꯃꯅꯤ ꯄꯥꯝꯖꯕ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ CRS ꯍꯥꯏꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯂꯥꯏꯖꯊꯛꯀꯤ ꯊꯝꯕꯥꯜ ꯋꯥꯔꯤ ꯑꯣꯏꯍꯧꯔꯁꯨ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯟꯖꯦꯜ ꯗ꯭ꯔꯃꯥꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯛꯄꯒꯤ ꯋꯥꯔꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯎꯗꯝꯂꯤ ꯑꯩꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯥꯔꯠꯀꯤ ꯂꯝꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯁꯤ ꯐꯥꯎꯕꯗꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯨꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯏꯁꯩ ꯊꯥꯔꯒ ꯑꯗꯨꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯗ꯭ꯔꯃꯥ ꯁꯤꯒꯤ ꯂꯥꯏꯟꯗꯁꯨ ꯍꯧꯖꯤꯛ ꯇꯞꯅ ꯆꯪꯁꯤꯟꯖꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯪꯁꯤꯟꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯨꯒ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯟꯗ ꯆꯪꯕꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯖꯗꯅ ꯆꯪꯈꯤꯕ ꯄꯥꯝꯗꯤ ꯄꯥꯝꯖꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯗ꯭ꯔꯃꯥꯁꯦ 5 ꯁꯨꯔꯦ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯗꯥꯛꯐꯝꯁꯤꯅ ꯀꯩꯗꯧꯉꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯨꯡꯑꯣꯟꯃꯤꯅꯣ ꯑꯩꯒꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯈꯤꯕꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯑꯗꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯗ꯭ꯔꯃꯥ ꯁꯥꯟꯅꯖꯔꯨꯔꯦ ꯕꯤꯖꯌꯥꯅ ꯄꯥꯝꯖꯕ ꯂꯝ ꯗ꯭ꯔꯃꯥꯗꯅ ꯀꯝꯗꯧꯅ ꯆꯪꯂꯛꯈꯤ ꯀꯅꯥꯅ ꯂꯝꯖꯤꯡꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗꯒꯤ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯕ꯭ꯂꯥꯏꯟꯅꯦ ꯃꯌꯥꯡꯂꯝꯕꯝ ꯇꯥꯃꯣ ꯔꯥꯝꯆꯟꯗ꯭ꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯅꯝꯃ ꯇꯔꯨꯕꯤ ꯃꯥꯅ ꯄꯨꯁꯤꯟꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯅꯝꯃꯁꯤꯅ ꯕꯤꯖꯌꯥ ꯅꯪꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯌꯦ ꯑꯗꯣ ꯅꯪ ꯗ꯭ꯔꯃꯥ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯐꯖꯅ ꯇꯝꯃꯨꯕ ꯈꯣꯠꯂꯨꯕꯁꯨ ꯂꯩꯇꯅ ꯌꯥꯅꯤ ꯌꯥꯅꯤ ꯌꯦꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯁꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯋꯥꯔꯜ ꯗꯤꯁꯦꯕꯜ ꯗꯦ ꯑꯗꯨꯒꯤꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯅꯪꯅ ꯑꯝꯇ ꯏꯔꯛꯑꯣꯅꯦ ꯑꯩ ꯊꯤꯝ ꯑꯃ ꯄꯤꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯏꯔꯒ ꯗ꯭ꯔꯃꯥꯁꯤꯗ ꯑꯩꯁꯤꯅ ꯐꯠꯇꯕꯤ ꯁꯥꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯈꯤ ꯑꯗꯣ ꯗ꯭ꯔꯃꯥꯁꯤ ꯅꯝꯗ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖꯇ ꯑꯣꯏꯅꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯎꯠꯄ ꯑꯃꯈꯛ ꯌꯥꯎꯈꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯕ ꯍꯧꯔꯛꯈꯤꯕꯅꯦ ꯍꯟꯗꯛ ꯅꯧꯅ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯁꯦ ꯁꯤꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯒꯤ ꯔꯣꯜꯅꯦ ꯑꯩꯅ ꯂꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯤꯡꯁꯨ ꯄꯟꯖꯔꯝꯒꯤ ꯑꯣꯖꯥ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯇꯦꯛꯆꯝꯗꯒꯤ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤ ꯃꯍꯥꯛꯅ ꯏꯕꯤꯕꯅꯤ ꯁꯤꯗ ꯑꯩꯅ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯣꯏꯅ ꯁꯥꯕꯅꯦ ꯁꯤꯁꯤꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯃꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗꯨꯗ ꯑꯩꯁꯤꯅ ꯂꯣꯟꯅ ꯇꯥꯔꯒ ꯑꯩꯅ ꯇꯥꯍꯧꯕꯗꯒꯤ ꯍꯥꯏꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯍꯩ ꯀꯅꯥꯒꯅꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯀꯔꯤ ꯃꯤꯔꯝꯗ ꯂꯩꯈꯤꯕ ꯅꯟꯗꯣꯝꯆꯥꯒꯅꯦꯕ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯈ꯭ꯔꯕꯣ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯦꯗꯤ ꯈꯪꯗꯦꯅꯦ ꯅꯠꯇꯦ ꯅꯪꯅ ꯆꯦꯜꯂꯛꯄꯗ ꯁꯦꯠꯂꯛꯏꯕ ꯅꯐꯤꯗꯨ ꯅꯠꯇꯅ ꯀꯔꯤꯕꯨ ꯌꯥꯎꯔꯛꯀꯦꯕ ꯀꯔꯤꯕꯨ ꯌꯥꯎꯔꯛꯀꯦ ꯁꯤꯃ ꯃꯇꯦꯛꯁꯤꯃ ꯇꯧꯖꯒꯦ ꯋꯥꯔꯤ ꯑꯣꯏꯍꯧꯔꯁꯅꯨ ꯍꯥꯏꯕꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤ ꯃꯍꯥꯛꯅ ꯏꯕꯤꯕ ꯀꯩꯅꯣꯅꯦ ꯈꯣꯟꯖꯦꯜ ꯗ꯭ꯔꯃꯥ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯤꯗꯅ ꯋꯥꯔꯤ ꯑꯣꯏꯍꯧꯔꯁꯅꯨꯅ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯊꯨꯡꯅꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯨꯡꯅꯍꯧꯗꯕꯗꯒꯤ ꯏꯆꯥ ꯊꯥꯅꯔꯛꯄꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯒ ꯅꯍꯥꯟꯋꯥꯏ ꯋꯥꯔꯤꯗꯣ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯥ ꯆꯥꯎꯕ ꯑꯩꯁꯨ ꯀꯥꯎꯗ꯭ꯔꯤꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯑꯩꯅ ꯅꯨꯄꯥ ꯑꯃꯒ ꯄꯥꯏꯃꯤꯟꯅꯔꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯉꯩꯗ ꯅꯪꯅ ꯅꯃꯤꯠꯇꯣ ꯐꯜꯂꯞ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯍꯦꯛꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯔꯥꯎꯟ 2-3 ꯆꯣꯡꯊꯣꯛꯂꯝꯃꯒ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯇꯣꯛꯊꯣꯛꯂꯒꯅꯦ ꯑꯍꯟꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯂꯒ ꯍꯅꯨꯕꯤ ꯁꯥꯔꯒ ꯂꯩꯕꯗꯣ ꯃꯗꯨꯗ ꯅꯪꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕꯤꯔꯛꯄ ꯔꯣꯜꯁꯤꯡꯗꯗꯤ ꯑꯩ ꯆꯤꯜꯍꯥꯎꯗꯤ ꯊꯤꯖꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯣꯏꯗꯥꯕꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯝꯕꯁꯦ ꯑꯗꯨꯝ ꯔꯣꯃꯥꯟꯁꯀꯤꯁꯦ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯃꯟꯗꯣꯝꯆꯥꯒꯨꯝꯕ ꯃꯃꯥꯒꯨꯝꯕꯒꯤꯁꯦ ꯈꯣꯟꯖꯦꯜ ꯅꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯔꯛꯄ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯄꯤꯔꯛꯄ ꯔꯣꯜ ꯈꯨꯗꯤꯡꯃꯛꯇꯤ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯏꯁꯩ ꯁꯛꯄ ꯄꯥꯝꯖꯅ ꯂꯩꯔꯝꯕꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤ
ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯄꯣꯊꯥꯐꯝꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯚꯣꯀꯦꯜꯗ ꯌꯥꯝ ꯏꯪꯅ ꯑꯩꯈꯣꯏ ꯏꯁꯩ ꯁꯤꯒꯨꯝꯕꯗ ꯄꯥꯝꯃꯦ꯫ ꯁꯛꯄꯁꯦ ꯍꯣꯏ ꯏꯁꯩ ꯁꯛꯆꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯇꯝꯃꯝꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯕꯣꯅꯤꯌꯝꯅ ꯁꯛꯈꯤꯕ ꯋꯥꯈꯜꯒꯤ ꯄꯨꯁꯄꯔꯥꯅꯤꯅꯁꯨ ꯁꯛꯑꯦꯀꯣ, ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇ ꯉꯪꯖꯒꯦ꯫ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ, ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯑꯩꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯗꯤ ꯁꯛꯈ꯭ꯔꯦ, ꯑꯗꯣ ꯔꯦꯗꯤꯑꯣꯗꯒꯤ ꯑꯃꯨꯛꯀ ꯊꯥꯕꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ꯫ ꯍꯥꯏꯊꯔꯛꯄ ꯁꯝꯂꯥꯡꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯊꯦꯡꯂꯛꯄ, ꯀꯣꯛꯂꯔꯣꯏꯗꯕ ꯅꯪꯒꯤ ꯁꯛꯇꯝꯒꯤ ꯃꯆꯨꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ 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 ꯁꯪꯈꯔꯦ꯫ ꯅꯪꯉꯣꯟꯗ ꯂꯥꯏꯆꯨꯔꯕ ꯑꯩꯅ ꯍꯪꯂꯤ ꯋꯥꯍꯪꯂꯤꯁꯤꯡꯂ, ꯅꯪꯉꯣꯟꯗ ꯂꯥꯏꯆꯨꯔꯕ ꯑꯩꯅ ꯍꯪꯂꯤ ꯋꯥꯍꯪꯂꯤꯁꯤꯡꯂ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣꯒꯦ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣꯒꯦ, ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ, ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ꯫ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ, ꯃꯔꯨꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜꯁꯤꯡꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟꯠ ꯂꯦꯕꯦꯜꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯤꯗꯤ ꯍꯥꯏꯔꯒꯀꯣ, ꯋꯦꯁꯦ ꯑꯩꯈꯣꯏ ꯆꯪꯒꯗꯕ ꯂꯝꯕꯤꯁꯤꯅ ꯑꯩꯁꯦ ꯏꯁꯥꯅ ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗ ꯑꯩꯁꯦ ꯁ꯭ꯇꯗꯤꯒꯤ ꯃꯇꯥꯡꯒꯤꯗꯣ, ꯑꯗꯨꯒꯤ ꯃꯇꯥꯡꯒꯤꯗ ꯑꯩꯁꯦ ꯀꯟꯅ ꯇꯥꯟꯅꯔꯕꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯀꯨꯝꯕꯤꯗꯒꯤ ꯑꯣꯖꯥ ꯏꯕꯣꯇꯣꯟ, ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯇꯣꯟ, ꯃꯥꯁꯨ ꯂꯣ ꯚꯤꯖꯟ ꯍꯥꯏꯗꯤ ꯃꯤꯠꯀꯤꯗ ꯃꯥꯁꯨ ꯑꯣꯏꯗꯣꯏꯅꯦ, ꯃꯥꯒꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯖꯩ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯔꯁꯤꯅ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯧꯁꯤꯜꯂꯛꯏꯅꯦꯕ, ꯍꯥꯏꯗꯤ ꯁꯔꯗꯨꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑꯝꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯁꯨ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯑꯕ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯤꯒꯤ ꯂꯝꯁꯦ ꯈꯔ ꯈꯪꯕ ꯍꯧꯔꯛꯄꯩꯁꯦ 2012 ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜꯒꯤ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯊꯥ 6 ꯀꯣꯔꯁ ꯁꯨꯃꯥꯏꯅ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯩ ꯈꯔ ꯑꯗꯨꯝ ꯎꯕ ꯐꯪꯉꯛꯑꯕꯅꯦ꯫ ꯗꯤꯐꯔꯦꯟꯠ ꯂꯦꯕꯦꯜꯒꯤ ꯁꯤꯒꯤ ꯑꯣꯏꯕꯗꯁꯨ ꯋꯥꯛ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯄꯥꯟꯗꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯍꯧꯖꯤꯛ ꯍꯣꯝꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯤꯅꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯍꯣꯏ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯗꯨꯝ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯁꯤꯒꯤ ꯑꯗꯨꯝ ꯂꯥꯏꯟꯗꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯩ꯫ ꯗꯤꯐꯔꯦꯟꯠ ꯂꯦꯕꯦꯜꯒꯤ ꯑꯣꯏꯕ ꯗꯤꯁꯦꯕꯜ ꯁꯥꯔꯇꯤꯐꯤꯀꯦꯠ UDID ꯍꯥꯏꯔꯤꯁꯦ, ꯁꯤꯁꯤꯒꯤ ꯑꯣꯏꯕ ꯀꯛꯆꯤꯡꯗ ꯅꯠꯇꯦ ꯂꯩꯕ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯁꯤꯒꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯈꯪꯕꯤꯔꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯑꯗꯨꯝ ꯌꯥꯎꯕꯁꯦ, UDID ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯧꯅ UDID ꯍꯥꯏꯁꯤ ꯂꯥꯛꯑꯦꯗꯅ, ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯗꯤꯐꯔꯦꯟꯠ ꯂꯦꯕꯦꯜꯒꯤ ꯑꯣꯏꯕꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯧꯅꯤꯡꯕ ꯂꯩꯔꯤ꯫ ꯍꯣꯝ ꯑꯃꯁꯨ
ꯑꯩꯒꯤ ꯍꯦꯛ ꯌꯨꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯐꯖꯅ ꯔꯟꯅꯤꯡ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯃꯌꯥꯝ ꯂꯦꯕꯔ ꯆꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯄꯥꯏꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯣꯏꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜꯒꯤ ꯑꯣꯏꯕꯗ ꯅꯨꯄꯥ ꯅꯨꯄꯤꯅꯁꯨ ꯂꯩꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯅꯁꯨ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯂꯩꯔꯛꯄ ꯑꯁꯤꯅꯁꯨ ꯍꯥꯏꯗꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯊꯣꯛꯂꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯌꯥꯝꯕꯒꯤꯁꯤꯁꯨ ꯑꯃꯔꯣꯝꯗ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯊꯝꯕꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯃꯦ ꯁꯦꯡꯅ ꯍꯥꯏꯗꯤ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯁꯤ ꯁꯣꯏꯌꯦ ꯍꯥꯏꯅ ꯏꯁꯥꯅ ꯅꯝꯁꯤꯟꯖꯕ ꯈꯔ ꯑꯃ ꯑꯗꯨꯀꯥꯟꯗ ꯏꯁꯥꯅꯗꯤ ꯊꯣꯛꯆꯅꯤꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯑꯗꯨꯝ ꯄꯤꯔꯛꯏꯗꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯄꯤꯊꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯤꯅ ꯈꯟꯗꯕ ꯁꯤꯒꯨꯝꯕꯁꯦ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜꯗꯅ ꯌꯥꯝ ꯍꯦꯟꯅ ꯅꯝꯅ ꯊꯣꯛꯑꯦ ꯃꯁꯥꯅ ꯅꯝꯁꯤꯟꯖꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯏꯃꯨꯡꯁꯤꯅ ꯏꯆꯥ ꯁꯣꯏ ꯍꯥꯏꯕꯁꯤꯐꯥꯎ ꯎꯠꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯁꯣꯏꯕ ꯂꯣꯏꯅ ꯄꯤꯔꯛꯏꯕ ꯉꯥꯛꯇꯅꯦꯕ ꯑꯁꯣꯏꯕ ꯃꯐꯝꯗꯣ ꯇꯣꯉꯥꯟꯕꯩ ꯋꯥꯅꯤ ꯀꯟꯗꯤꯁꯟ ꯇꯣꯉꯥꯟꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯄꯦꯔꯦꯟꯁꯁꯤꯡ ꯁꯤꯒꯨꯝꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯂꯩꯌꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯇ ꯆꯪꯁꯤꯜꯂꯛꯏꯁꯦ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜꯒꯤ ꯑꯣꯏꯕꯗ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯁꯣꯟꯊꯅ ꯂꯩꯕꯁꯤ ꯑꯌꯥꯝꯕꯅ ꯎꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯀꯟꯅꯉꯥꯏꯒꯤ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯗꯤꯐꯔꯦꯟ ꯂꯦꯕꯦꯜ ꯑꯣꯏꯔꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯡꯁꯤꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯅꯝꯁꯤꯟꯕꯤꯕ ꯑꯗꯩ ꯏꯁꯥꯁꯨ ꯑꯩ ꯁꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯅꯝꯊꯔꯒ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯦꯋꯥꯔꯅꯦꯁ ꯃꯌꯥꯝ ꯄꯤꯔꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯆꯠꯂꯤ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯨꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯕꯁꯦ ꯎꯠꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯃꯛ ꯑꯣꯜ ꯏꯟꯗꯤꯌా ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅꯁꯨ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯛꯏꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯃꯛ ꯅꯝꯁꯤꯜꯂꯒ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇꯣꯛꯂꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯎꯠꯂꯤꯕꯤ ꯌꯦꯡꯈꯣꯝ ꯑꯣꯡꯕꯤ ꯁꯨꯟꯗꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯄꯣꯛꯂꯛꯄꯗ ꯃꯈꯣꯡ ꯑꯅꯤꯁꯦ ꯁꯣꯏꯔꯒ ꯄꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯅꯥꯕ ꯋꯥꯟꯊꯕꯤ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯋꯥꯕꯗꯤ ꯋꯥꯏ ꯏꯆꯥꯁꯦ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗꯁꯨ ꯂꯩꯇꯦ ꯏꯆꯥ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯃꯤꯔꯛ ꯇꯤꯟꯕ ꯄꯥꯝꯃꯤ ꯊꯧꯅꯥꯁꯨ ꯂꯩ ꯃꯤ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯨ ꯂꯩ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯦ ꯃꯥꯒꯤ ꯅꯤꯡꯍꯟꯅꯗꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯃꯉꯣꯟꯗ ꯃꯥꯅ ꯄꯥꯝꯃꯒꯗꯤ ꯇꯧꯖꯁꯅꯨꯅ ꯂꯥꯏꯔꯤꯛꯇ ꯄꯥꯕ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯄꯥꯔ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯅ ꯍꯦꯛ ꯁ꯭ꯀꯨꯜꯗꯒꯤ ꯄꯤꯔꯛꯄ ꯃꯥꯒꯤ ꯐꯥꯗ꯭ꯔꯤꯉꯩ ꯃꯥ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯄꯨꯡ 9 ꯇꯥꯒꯦꯔꯥ 10 ꯇꯥꯒꯦꯔꯥ ꯅꯨꯃꯤꯗꯥꯡꯒꯤ ꯑꯗꯨꯝ ꯐꯝꯃ ꯂꯩꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯅꯦ ꯃꯥꯅ ꯃꯃꯥꯅ ꯂꯥꯛꯑꯣ ꯏꯅꯥꯛꯇ ꯃꯃꯥ ꯏꯅꯥꯛꯇ ꯂꯩꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯊꯨꯅ ꯐꯥꯏ ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯥꯁꯦ ꯊꯕꯛꯁꯦ ꯀꯜꯂꯤ ꯍꯣꯠꯅꯩ ꯍꯣꯠꯅꯅ ꯃꯥꯁꯦ ꯌꯧꯁꯟꯕꯗꯤ ꯉꯝꯗꯕ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯕꯦꯛ ꯁꯨꯝ ꯆꯠꯂꯦꯕ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯣ ꯀꯟꯅ ꯍꯣꯠꯅꯔꯨꯔꯒꯗꯤ ꯃꯉꯣꯟꯗ ꯌꯥꯗꯕ ꯃꯥꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯋꯥꯟꯊꯕꯤ ꯀꯩꯗꯧꯕꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯋꯥꯈꯜ ꯈꯟꯖꯟꯕ ꯍꯣꯠꯅꯕ ꯌꯥꯝ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯅ ꯇꯦꯟꯁꯟ ꯄꯤꯕꯁꯤ ꯌꯥꯗꯕ ꯅꯪꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧ ꯑꯗꯨꯝ ꯏꯃꯥ ꯂꯩꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯒꯤ ꯃꯄ꯭ꯋꯥ ꯃꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯇꯧꯅꯤꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔో ꯑꯗꯒꯤ ꯑꯦꯅꯤ ꯆꯠꯅꯤꯡꯕ ꯖꯒꯥ ꯑꯃꯗ ꯍꯦꯛꯇ ꯆꯠꯄꯗ ꯑꯗꯨꯝ ꯆꯠꯂꯦ ꯌꯥꯎꯒꯗꯕ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯍꯣꯏ ꯃꯣꯏ ꯊꯥꯒꯤ 1,500 ꯐꯪꯕꯗꯣ ꯗꯤꯁꯦꯕꯜꯒꯤ ꯑꯣꯏꯅ ꯍꯣꯏ ꯑꯗꯨ ꯐꯪꯉꯦ ꯑꯗꯒꯤ ꯃꯥꯅ ꯁꯣꯝꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯅꯤꯡꯕ ꯍꯣꯝ ꯑꯃ ꯏꯃꯥ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯍꯣꯝꯁꯦ ꯀꯣꯔꯣꯅꯥ ꯃꯃꯥꯡꯗ ꯇꯧꯕꯅꯦꯕ ꯂꯩꯇ ꯑꯩ ꯃꯃꯥꯡ ꯍꯤꯡꯒꯣꯜꯁꯤ ꯄꯨꯂꯞ ꯇꯦꯝꯊꯣꯛꯑꯒ ꯂꯩꯄꯥꯛ ꯊꯣꯡꯒꯠꯂꯒ ꯑꯩ ꯃꯥꯒꯤ ꯍꯣꯝ ꯑꯃ ꯌꯥꯝ ꯐꯖꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯈꯔ ꯁꯥꯅꯤ ꯑꯩ ꯏꯆꯥꯁꯤꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯝꯇꯪ ꯑꯩꯅ ꯊꯝꯍꯧꯕ ꯉꯝꯃꯒꯗꯤꯅ ꯈꯟꯖꯔꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯈꯔ ꯇꯧꯔꯒ ꯑꯩꯁꯤ ꯁꯥꯖꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ
ꯍꯣꯝꯁꯦ ꯁꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯔꯟ ꯇꯧꯕ ꯍꯧꯔꯁꯤ ꯍꯥꯏꯔꯀꯥꯟꯗ ꯀꯣꯔꯣꯅꯥꯁꯤꯗ ꯂꯥꯛꯆꯟꯈꯤꯕ ꯆꯍꯤ 2 ꯄꯨꯔꯥ ꯒꯦꯞ ꯂꯩꯈꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯃꯥꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯀꯔꯤꯝ ꯇꯧꯍꯧꯗꯕꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯉꯥꯛꯇꯅꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯁꯦ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯂꯩꯇꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩ ꯊꯦꯡꯅꯩ ꯃꯌꯥꯝ ꯏꯆꯥꯗ ꯌꯦꯡꯍꯟꯅꯤꯡꯗꯕ ꯃꯤꯠꯌꯦꯡ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯊꯃꯣꯏꯗ ꯂꯣꯏ ꯐꯥꯖꯤꯟꯖꯔꯒ ꯑꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯏꯆꯥꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯀꯣꯅ ꯈꯜꯂꯀꯥꯟꯗ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯣꯏ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯏꯆꯥ ꯍꯥꯏꯗꯤ ꯅꯪꯅꯁꯨ ꯅꯤꯡꯍꯟꯕ ꯇꯧꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯑꯩꯅ ꯍꯥꯏ ꯃꯉꯣꯟꯗ ꯅꯪ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯅ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯣ ꯅꯪꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯅꯪꯁꯦ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯅꯕ ꯅꯪꯒꯤ ꯑꯐꯕ ꯊꯕꯛ khara tawramo ngamigai imana mateng pangani support tawgani nang tawningba thabak afaba khudingmak loi tawro aduga nang ama poommi habagi ima ipaduna ai ama poombagi aije miyamna ai ngasi sima oire habado adugi wakhalonduda chelaga nang thabak tawro hana adumaina ai matam punamak tamonda hai tawbangambsu oisano ngasi jo bor pidi aigi ming Yangkhong Wilson ai bijagi mokpa nupa atomane ichena kainom tawningbada aina mateng pangi haidi bazar bu chatpo oiro kainom bu chatpo oiro aina angam mateng pangba adini mana kainom tawningbada aina yarikai mateng pangna honawa siri honawa yam kali kainom tawda haidi pukning jangna tawba man tawri thawaktuda atopada lamdawa tawri thawaktuda dum mai onjin bai tare adai disable na yangisu thawak tawrong mayam pangthoe sidasu center ama linkhatle tungi pusisasu aina ngamigai ichegi mateng pangi ne khale ichena masagi anabam lesu tawam tawda dum ngamnai honaba anaw lejesu masagi honaba kanba masimadi yam thagani Lairi aigisu manglan kaya kaya atia sokna painaba isadi yauda leptana honai mangphau nanaba asonba kaya leidunasu singnaba kaya khudong chadaba kaya kaya lakli ngasisu thengaduna ayetnapan kaya kaya ninghannabadi leiroi kaidaunungda utlamgani aibang pal sida hanba leita aigi thauna